government amadi Kuki SoO militant group UPF KNU gi marakta SoO agreement nauno sign toukhre National Highway the Free Movement ngasi evening dagi chanarani haina social media singda thaganarakle kadai phawbu chumba paw no khaminana ba makhata ba paw official ba paw ngaminasi Nahan news second the sana yunai haiduna social media da thagalakhiba adu aranba yumpham yaudabani haina thodok adu da hak thengnana yaukhiba victim amana sengdorakle Thadou gi leader nekham zom hau hat pada chenaba Kuki militant taret phare singa du ki manungda aniji Manipur dagi ni haire adubu mastermind oidba militant gi leader adu de phaba ngamdri haina ngarang joint press statement amada Thadou NP Karbi Students Association Dimas Students Union Thadou Students Association amasung Thadou Women's Association thadorpa mihat adubu condemn tawbagi serol amada phongdorakre Ngarang lamlai ki haikru hidong bagi thoramda hi ama lukke tawbada Meeoi ani isingda tasan kre matam chana rescue tawbadagi kaisu thoidopadi tawkhidre haina social media singda video thaganarakre Sahi ahum lom mayumda hanjilaktraba naha ama ngadi galida siramne haidi mayumdagi thokhibadagi sahi ahum lom hanjilaktada mafam khangdana leirakiba nambol gi kabo waksingdagi laihau thabam Rohit Allies thabung sahi kungataruk apopa laikhidraba elloken kawwa naha ama thasagi amagi numidang pung 10 makharom tarakpada thangal kaithelki ngari galida siraga leramne haidi thawdu asigi matangda city police na case ama lokhalaga laikhidrabagi haksang rims ki medial sangta postmortem examination tawraga Manungi Meeoi singda khusinakre laikidrabagi imungna phongdorakpada mahak masa ani leirabani yumda hanjilaktaba sahi ahumrom sure mahak misi ase matau karamna thokibano haiba khangba ngamdri haidi amaromda ngarang ayu anganba pung 9 makharom tarakpada lamsang PS na koliba kautrukta sagatliba National Sports University gi thapakta sinni oiba West Bengal dagi mahibuni SK sahi niphunitoi apokpa Kudus SK kauba sinmi ama sinmi singi khola manakta siraga leramle haidi thawdosigi matang police na UDKS ama lokalaga laikhidrabagi haksang rims ki medial sang the postmortem examination tawre haidi Baris Harmada Joy Patramana Kusinara Krehadi Wankai Ningtem Pukri Mapal the Leba Monharmayum Baris Harma Manipur gi Garok Loisan gi Lansaba General Haiba Phamlon Asipuduna Sri Govindaji Maharaj ki Sebada Mating Leina Thauna Fana Matam Sangna Thawal Purambagi Damak Manipur Sairap Loisangna Joy Patramana Kusinara Kre Ngarang Manipur Sairap Loisangi Parmantri Rajkumar Ronendrajitna Baris Harmana Lansaba General Pairingai Matamda Ahing Nungtil Numidang Naidana Sri Govindaji Maharaj ki seba tawrambagi damak laibaki akhanna thamba awangba thaki mana Joy Patra Sri Govind sanamangda khusinarakhibani haidi MU gi thawong sina lamdam sigi miyam gi sentiment sokhale haina mahiroi luktaruk na phongdorakre Manipur gi khwaidagi ahan basu oiriba lamdam asigi chawthok saninga oiriba Manipur University gi hojik registrar oiriba Professor M Pranjit Singh na sign tawba cherol ama chahi asigi August 18 da thadorokhiba duna lamdam asigi imalon bu thawoidabagi mami tabaga loinana asiguma thawong asina miyam gi sentiment sokhan badanatana India gi nipan suba schedule language ta chalaba lol khudimapu nam thabiba oina thokle haina mahiroi luktaruk na Thadrokwa Cherola Mana Haidi Cherola Duna Makha Tarduna Hai UGC ki Makha Leriba University Khudingda Hangliba MIL Department Singi Language Section da su akaiba pibitanatana NEP 2020 amadi Basha Sarbardan Samiti ki project pusu mai paktana bagi asobo khongthang ama oiri India da ngangna riba nipan suba schedule chalaba lol khudimak national language oina loina lawi aduga official language oina Hindi bu India gi manungda leriba state khuding ki central office ki signboard amadi notification ki headings da English amadi atai lon singa yansinabada sijinabadi hamdagi dum chanaraga lakle Hindi bu chawkhatanduna national amadi India gi language ama oihanbagi pandamda Central Hindi Institute India gi state ayambada hangle adubunga si phawbuda Hindi na state kaya ki londa athingbusu thamdri all India radio ta su Hindi amadi atai regional language kaya ga loina na thorom kaya sandukle amaromda state khudingi magi state language pu official language oihanduna regional language chawkhatnabugi pandamda language directorate language department amadi institute kaya hangdokle masipuna masigi Tayonana Manipur University ki official language implementation committee na sahi asigi hawkiba August 9 da Hindi lolbu official noting amadi drafting tawuda sijinaragani haina lawkiba warep adu lamdam asigi regional identity da chawna singnaba khongthang ama oibana chanaba yaroidaba khongthang amani nakalamromda Manipur University da Hindi department su hangle department asigi objective na ama oikrabasu atopa department haibadi Manipuri department amadi foreign language department singi oja singdi official language
Implementation Committee asida member oina yautabra natraga wahai ama phawbu thamdriba asina kari maram leibagino haina wahang kaya hangninge handak yamna thajadaba moongda tungmang yengdana Manipur University authority na Hindi bu section amagi department khudingna sijinagadabani haiba warep asi chanaba yaroi ngarang amuk Manipur University na office order number 279 dated September 2 2025 the registrar Professor M Premjit Singh na sign tawraga thadorkiba zero aduna amuk procedural adu lapses laide haiduna yeithokuna thamkhiba adu miyamda MU gi authority na karigumba khara sangyang oina yengthokpa mandu moongda tawba male miyamna karigumba wahai ama phawba hairatragadi Hindi bu section amadi department singgi official documents singda Hindi sijinahanaba tawba thora amani haina lawgani lamdam asigi laihawda saurakpa amadi lamdam asigi sing charaga saurakpa kiyana lamdam asigi laihawga samnadaba moongda amadi miyamgi aningba apambagi mayapta thabak tawrakpa ase lamdam asigi miyamgi mayapta leiba oina thokani maramaduna miyamgi ihul khangna hairibo order asi khudakta handokadabani haina zero aduna makha tarakle Imphal Jiribam Lambi Paunadre Haide, Haukiba Numit Karani the Hauraduna Tamanglong district Mapam Ayamba the Nonkan Surakpada Natana, None district Sulepan Nong Surakpadagi district Asiki Manung Saliba, Kongsang Railway Station one after Zauna landslide Tokpada Natana, Highway Sigi Sarukara Sunam Takibadagi, National Highway 37 Imphal Jiribam Lambi Pauna Kidre Haide, Kongsang Railway Station Mayagi landslide ase ngarang numidang thokibani maramasna jiribam dagi Imphal tamna pochai thau amadi gas po truck samarom lakhibadu lamkhang da panduna leire haidi amarom da Imphal dagi jiribam tamna chatlaga pochai sing salakadaba truck singsu lamkhang da panduna leire adu moina mak landslide amasung lambi namthakibagi thodok thokliba mafam singda highway asibu senjin sajinbagi thawtang lorokliba National Highway Infrastructure Development Corporation Limited NSIDCL na excavator ani ahum sizinaduna landslide thokliba mafam sing sengdokpa haukre thaba ase hayang ayuk pung tararom tarapa phawbugi manungda di mai pakna loisenba ngamlaba yai haidi adu moina mak landslide amasung lambi namthakibana maram oiraduna hojik Imphal tamna lakpagi lambi da panduna lerapa gari samaga modra sure haidi Sada taranithoi amasung kungani pa laurombagi mohota sada manga amasung taranipa lawbada ayaba pikre haidi laiba asida goods and services tax GST haudoraktuna chana halappadagi khwaidagi maroiba tax asigi matangda ahongba ama lakhanba mifam oiragadaba yankai taruk suba GST council gi mifam ama Delhi da Union Finance Minister Nirmala Sitaramana Sire lauduna pangthokre mifam ase hayeng phawbu numinini chumna pangthoknaba thorang torom labasu ngasi mapungphan lusenkhre ngasi pangthokiba GST council gi mifam asina amata oina yanakiba singi manungda singthaningai oribadi hana tax asigi makhada sada taranithoi amasung kungani gi sangda GST lauramba singi mahutta somnatagi sada manga amasung taranipan khaktamak laubada yanakiba asine mifamna yanakiba GST gi sang asi chatliba thasigi kungani thoidagi thabakta onthokpa haugani haidi adumoina makhana lauramba sada taranithoi amasung kungani gi GST gi sangbu sada manga amasung taranipan da hantha lapada lengaki oina lakpham thopo revenue ki senpham singi manung dagi lupa crore lising maudraga humdoi mangjaba leragani hairi adubu ake amoge polam sing yauna Meeoi bagi haksang sohaningai oiba polam singi mathakta sada nifu gi sangda GST khongat bagi thabak satharak labadi lengaki exchequer lupa crore lising nifu manga ki senpham lakhanba ngamgani hairi Suicide bombing chathaduna Pakistan ki Balochistan da Meeoi taramari hatkhiba kuntramanga sokre Pakistan ki Balochistan National Party BNP ki public rally amada suicide bombing chatharakpadagi yamdrabada Meeoi taramari sikre amachum kuntramanga na aso apanang ki hairi media ki report amana high bomb pokhaiba ki thodok adu Sadar Atula Megal laikhidabadagi mari suba kumon thorong mari lenana weta da leiba Sawani Stadium da miyamgi oiba rally amang ngarang pangthok lingada suicide bombing adu chatharakibani haide Balochistan province ki health minister Bakhat Muhammad Kakarna bomb pokhaiba aduda soklaba singadu masak mameng khangba ngamle haina Pakistan da phongba nuktigi pause Express Tribune da phongdokre police na phongdoropa warol amagi matungin da thawdo adu suicide attack amane amasung masa sijaduna bomb pokai hanbagi thawdo adu BNP gi rally loraba matung minute 35 chatpa adwaidani rally adubu preside tawriba BNP gi chief actor Mengaldi Mangjauna na yumda halakibadagi khudong thiba nang hodre haidi rally adu da charugya kiba Pakhtunkhwa Mili Awami Party gi lusingba Mahmud Khan Asakzai Awami National Party gi Asghar Khan Asakzai amasung National Party gi hanagi Senator Mir Kabir Muhammad Saisu rally adu da sarugya khibani adumona maklaiba phawabagi makoi ahum aso apana hodre BNP gi Provincial Assembly gi member Mir Muhammad Nawaz Belos amasung party gi Central Labor Secretary Muzajan Sopada yauki haidi
UG manga phare hairi police control room na thadrok cherol amada tongan ba larholop ahonge active kadar manga security force na phare hairi cherol sina hai ngarang security force na phare ba singde lamsang PS ki manung sanba lairen kabi mamang lekai degi KCP city maite gi laisram suranjoy alliance thoi chahi kunganipan mahaki lekai degi phakhe aduga larholop asigi sekta maya lekai degi phijam athailu chahi kunga tarukna khabam sumbrai thong degi phare hairi amarom da basi khong degi kangujam nongmai khomba chahi yankhai kauba PL ki kadar amabuna mahaki mayumdagi phare mangondagi SIM card ani yabu mobile phone ama Honda Activa MN01C 333 at recover tawde hari loinana security force na ngarang KCP PWG gi laren kabi dagi yumnam Surchandra Alliance Sur sahi kontra mga amasung haurangwang tomba sahi kun gamapan kauba kadar anisu phare hari